अहानबदा मरोइबा पाव अहानबा ओइना मणिपुर की ख्वाइदगी चावरबा नाट की कुम्है निंगोल चकौबा हंदक चही की ओइना ngarang कनामतन पांगथोकनखिद्रे थौबाल डिस्ट्रिक्ट की चिंगथामदा मसक खंगदबा सिंगना लौ लौराक अमगी पैदुना थंबा फावै सिंग मिनुंगशी यावदना मै थादोकलमले फौबै मै थादोकपिख्रबा चिंगथामगी सापम अचौबीगी इमुंगदा LMG ना लुपा लिसिंग 18 तेंगबांख्रे फौबै मै थादोकपा मियोय सिंगी पाव पिरकपा मियोयदा लुपा लिसिंग 50 गी मना पीगनी लाउथोखरे तराम नोक्सरे हाउसिंग नोंथलगी नोटिस विंडो की पाव अरिबम रेसमाना पिजरे मणिपुर की पुवारीदा अहानब ओइना निंगसिंगबा थोक्त्रबा मतमदगी हौना पांगथोक्तुना लाक्लबा मैतै फुरुप की ख्वाइदगी चावबा नाट की कुम्है ओइरिबा निंगोल चकौबा हंदक चहीगी ओइना ngarang हियांगैगी निनी पानबा नुमित्ता हराव तयामना पांगथोकपगी महुत्ता अवाबगी लेचिनना कुप्पगा लोइनना कनामतना पांगथोकनखिद्रे मे अहुमदगी हौगिबा फुरुप अनिगी इरांग असिना मरम ओइरगा मसागी युम मै थादोकपिख्रबा अमदे मपाम लमदमदा चतुना निंगोल चकौबा सरुक याबा ngamdraba अवाबा तारिबा मैतै निंगोल सिंगी अवाबदा सरुक याबा ओइना थौबाल डिस्ट्रिक्ट की तोंगान तोंगान मफम सिंगदसु निंगोल सिंगना मपाम लमदमदा निंगोल चकौबा पांगथोकनखिद्रे अमदे चतनखिद्रे मयुम मकई पालकलबा निंगोल ओइबी सिंगना अयुक्तगी हौना चरा हेलगा मागी मागी लेकाय लेकायदा वाकट मिफम फमदुना अखोइसु अवाबदा सरुक यारी हाइबा अपुनबगी सक्तम उतनखे हैरोक पार्ट 1 हैतु पोकपीगी निंगोल ओइबी इमा इवेल सिंगना निंगोल चकौबा तोकलगा लेकाय अदुगी मिपुन संगदा वाकट मिफम फमखे वाकट मिफम अदुदा सरुक याखिबी लेकाय अदुगी मेरा पाइबी लुचिंगबी श्री मयुम दिनेश्वरी देवीना अवाब तारिबा मैतै निंगोल सिंगी अवाबदा सरुक याबगी वाफम कया फोंदोकपगा लोइनना हौजिक थोक्लिबा लान असि लेंगांगना अथुबा मतमदा वारोइसिन अमा पुरकनबा होनबियु हाइखे अपुनबकी वैना ngasi हियांगैगी निनी पानबसिदा अखोय मणिपुर छे मई हौरबनिना अखोय चा कौजद्रे अदुना अथुबा मतमदा मणिपुर सरकारसिना वारोइसिलमा पोरपियु पोरपीदबा तारगदी अखोय हैरो अपुनबसिना मैरिपीदगी मैजावबी ओलाअगदी यामना खुदोंथिबा थौदो अमा थोलकनी हाइबसे मणिपुर सरकारना अथुबा मतमदा पुनिंग जिंजिंगी हैरोक म्युनिसिपल काउंसिल की वार्ड नंबर 1 अमसुंग 9 की इमा सिंगनसु हैरोक कैथल मनिंग इलांगबम लैरक मनाक्ता वाकन मिफम फमखे ngasi ningol chakobagi chawrba kumhai ni koi manipur ki oiba adubu ngasi tang ahumdagi leptana sakharaiba puki median singna manipur maitai macha singdan leirakana chingthong chingya da leiba mayam asi mai thadokidana ningol makhai loina mak relief camp da leiba singsi khalaga ngasi ayuk amadagi akoi ina mayam si akoi maibel mayam asi sara helaga khongtang ngasi changsin jari moi ki akoi na tang moi ki nungai tabado yengaga हैरोक म्युनिसिपल काउंसिल की वार्ड नंबर 1 अमसुंग 9 की इमा सिंगनसु हैरोक कैथल मनिंग इलांगबम लैरक मनाक्ता वाकट मिफम फमखे इलांगबम रोनी कौबिनिंगोल अमना वाकट मिफम अदुदा सरुक यारदुना हौजिक थोक्लिबा लाल असि अथुबा मतमदा वारोइसिन अमा पुरकनबा होनबियु हाइखे manipuri hauji thoiba woni deba thodo me gi tang ahumdagi na ngasi phawbada pulaiba kisinga maitei sinda akan bamonda lada sina kuna karam orakada awa ana taraba dandam sigi praja miyam amadi inga tanyam tamyada leijariba praja apumba ibaibel ayagi awa sina kaya khangbuda aduki matik wana awa sina khangiba aduguba ibaibel sindugi batung idanga sidi aikoi manipur da leiba imaibel punamagna ningol singi oiba manipur gi achauba ningol sakauba asi tokuna manipur gi mafam punamagta dhana phamduna sara hedi kunang changsin duna ngasidi awaba kaya do khangduna akoi punamagna awaba phongdok
Wangjing lamding kaithel phambi ima singnasu wangjing lamding kaithel da chara heduna ayuktagi wakat mifam phamke wakat mifam adida saruk yakibi laisram santi devi kobi ima amanasu awaba taraba maite ningo singi awabada saruk yabagi wafam sing thamke May ahumdagi hauduna kuki militants singna maitei furupta landarakpada micham kaya asi ana nanghankiba amade yum kai kaya maina tumna thadok pikraba mayum makai leijidraba mioi kaya na relief camp singda wana khangniba asigi yengduna handak chahi gi ningol chakobagi thoram pangthoktaba haina sangsilakiba khongjangi saruk ama oina ngarang kongba bazarda maikai adomgi ningol mayamna lambi da thoklaktuna ningol chakoba chatpigano haina achat awo gari sing check tawbada natana lambi thingke Lambi Thingbagi Thoram Aduga Mari Lainana activist Asa Kiran Thanojam na Phongdorakpada Ipa Ipu Haktaktagi Manipur da Leiraklaba Hiangai Ginini Panbaningol Chako Banumid Ase Handak Chahigi Oina Pangthoktaba Haina Manipur Giningo Singna Laukiba Phirep Adu Ngangna Chachabani Me Ahumdagi Ngasi Phoba Chatharakliba Lan Asina Ibung Ipwa Kaya Laikhidaba Mama Macha Kaya Kaina Hankiba Machin Mapwa Kaya Sedna Kaina Kiba Asida Natana Laikhidraba Athoba Athobi Kayagi Aroiba Mathau Mangam Pangthoktana Lairiba asigi khanduna Manipur lairiba ningo singna handaki ningo chakobagi thoram asi pangthoktaba haina lebnakhibani chahi amagi manungda amuktang thokpa ningo chakoba numit asida machin mawpa machan mase singi nungsinaba utuna harau tayamba phongdokadaba numit asida thokliba lan asina machan mase mabung mawpa kaya seta kaina hallaga karamna chakobagi thoram pangthokani haina so phongdokhe khanghaudana ngasidi Yangai nini pan baningon sako balae madubu huzik thokliba irang asina maram moiraduna Manipur gi het kasin koya mafam sinthungna lairiba mitai ifuruki oiraba fajaraba ngasigi ningon sako ba se maitai ningon kumna magna huzik ki irang siga mari lainana kana gumbim tana mabung mapasing oina mai marai kaida chu cha kaudaba mache mandol oibasina chu thamoi saungna kathoktuna Ngasigi sakauba si lepsaraga khoi soro ngasida miya mamang sida thoktana aikhoi na ngasi kathokpaga loinana Manipur ima laibak asibu santi leina purakpinaba state government amadi India government na athuba mathamda waroisin porakpiu haibase masi ningol oibi kaya na ngasi thamoi chokna paudamjari Thabal Kunjagi Lekai Ahumgi Maira Paibi Loop Ahum Punsinaduna Ngarang Ningol Chakoba Numita Chara Henduna Hauzik Lairiba Manipurgi Tangdu Leita the Fibum Asta Pendava Fongdokre Chara Henbagi Kongjang Aduda Langthabal Kunjamaya Lekai Maira Paibi Loop ki President Yendrembam Sakitombina Hai Chahi Kudingi Ningol Singna Khorang Nangai Jaba Hiangai Nini Panmanumid Asida Hanuk Chahigi Oinade Lamdamasigi Ningol Singda Lenga ki Maike Degi Pirakpa Kudol Oina Chara Henbagi Kongjang Ase Changsilakpani Tha Taruk Helaklaba Lan Ase Kanana Haurakibano Amadi Kanagi Matung Ina Lan Ase Lepkadoribano Hauzik Phobada Masigi Matangda Lengak na Thabak Amata Paikat Pasu Ude Haina Penda Fongdokhe Lamdam Masigi Ningol Singbu Lengak na Tangdu Leitaba Lamdam Amada Laihanbiba Aduna Chakobagi Kudol Oina Pibi Haina Fongdokhe Masi Yangai Nini Panba, November Tangra Manga, 2023, Numitsida, Lantaban Punjamaya Likai, Makalekai, Awang Likai, Lekai, Omchi Punjalaga, Najariba Nupi, Menapai Bising, Nuna Nupi, Ningol, Meam, Punjan Jaraga, Hamjariba, Asugumba, Wakal Mipamasi, Jara and Bagi Wakat Mipamasi, Langana, Aikuigi, Ningol Sugata Mipa, Kudola Moina, Jara and Bikunjangasi, Sanjan Jabani. Hauzik Manipur Thokliba Irang Asina Maram Oiraga, Mayum Makai Mai Thabi Kibadagi, Lanjena Miam Gimafamda, Apunbagi Saktam Utpo Oina, Kaisam Thong Ilangbam Laikai, Lairak Achoba Apun Banupi Maira Marupna Sinduna, Ngarang Ningol Chako Banumita Chara Hendro Wakat Mifam Ama Famkre. Imphal Iski Thongzu SC Manung Chanba, Okram Chuthek Tasu. Chanura Singi Yai for Thorang Lupna Susindra, Okram Chutek Lamlong Ketel Machada, Ningol Jacob Thoram Pangtok Nadana, Wakan me from Ama from Cray. How Kiba Labak Popa Numit November Tara Marigi Numidang Pung Taret Makai Taba, Adwaida, Thawbal District, Chingtham Maning Lekai de Leba, Sapam Malem Wanba.
Manglemba apokpa sapam achobigi ngasi yeinaba pairaga thamba law lawrak amagi phau masak khangdaba singna mai tharamle mai tharamba aduda paiduna thamba phaubai tumna chakre phaubai mai tharambagi thodok adubu nungaitaba phongdokpaga loinana awaba taraba imung manungda All Thobal District United Clubs Organization Aduko na ngarang sel gi tengbang supi kre ngarang nungtel aduko gi president Rajel Laisang themna luchingba team amana phaubai mai tharambagi thodok adu yengsin kre yengsin ba aduda sarukia khiba aduko gi advisor mutum tombi macha na paumi singda phongdorakpada astigum imung amagi chahi ama cha janaba wana hotnaduna law palaba matung lawrak amagi phaubai mai thadokduna manghan biramba haibasi yamna chawkhataba leibak macha chadaba thawongni masi adu Kona akan memong de kandim tawe thodok asta chenaba mioi khudingmak mari lenaba singna phagat piduna matik chaba chirak pibiu haina apel tawkhe November ki tarik tara mari gi numidang pung taret makhai mu tarak pasida low akhoi no uri low lawrak amaga makhai gi low si ngasi yain na bi ngasi tarik tara manga si de yain na bi dam pairaga thambare low pusina handak low pham si low si ubasi onthoro wana mayam si loi unai pung hun haibu tawrga adubu laibak thibidi kanagumba mathong huktaba haigadra migi wakhalon chendaba haigadra mioi kharana ngarang numidang asi pung tari mong tabda mai thadok pirame phobei si hairiba asugumba yengo phausi asuki madik phajana panba asuki wan honaraga adu phausi loi mai thadome asumai na mai thadoma phausing si hojik imung si khak na matau karamna laibak asuk war ba chirba tanja sida kari haina sari hingani Kari sari hingani kari honaraga segini koi honor reserve kari kanari masi aduki matik All Thobal District United Clubs Organization adukona aduki matik highly condemned to lona masidaida mai thadok pana tragana masi phatna tharang tor mi bisingdo athuba matamda mari lena bisingna puthokna na bona biu Paugi marak thana ten mabre amatang lominasi Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Years of trusted diagnostic service, Babina Diagnostics. Diabetes ko loina de hingliba seng thamagi manungda control to bangamle urea creatinine wangbasu thamagi manungda hanthaba ngamle khong hamba nungai tebasu numit mangani gi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu thamagi manungda normal oi bangamle fatty liver oi basu thamagi manungda fagat han bangamle pumnamak natural oi ba hidak makhalna lain jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matung taram nok chari makhataba pau pizari Haukiba November 13 ki numidangda sakangdaba singna minungshi yaudana chingtham maning leibung leikai de leiba sapam achaubi chahi 35 gi yeinanaba tekjam local hairgasu khangnaba
ngaprum lokol da paiduna thamba lawrak amagi phowai mai thadok pirambadage awaba nanglaba achaubi gi imung da ngasi like minded group LMG manipur gi thomi singna khudaki oina lupa listing 13 tengbang duna imung asigi awaba da saruk yakre ngasi gi tengbang khongchat adu group asigi advisory board member paunam khelen amade Narengbam Robindro Anina Luchingke, Khongchat Aduda Group Asigi Secretary Ozit Chorokhaibam, Publicity Secretary Rakesh Naurem, Thongam Maimu Surendra Ningomba, Kunjeswar Mangsatabam, Jolly Kumar Thongam, Boinau Maibam, Debikarani Furailatpam, Rameshwar Ilangbam, Sarat Pukrambam, Bishanta Saikom Amadi Joy Thongam Nasingbana Group Asigi Maru Oiba member Kayasu Sarukyake. Thawong adubu yaningda phongdokladuna group asigi publicity secretary Rakesh Nauremna phongdokhibada haukiba me ahumdagi 𝐂𝐿𝐻𝐸 militants singna maitei singda chatharakliba lan asina masigi chaitheng mayok naduna yamna wanaringai chairakta chingkhong chingya dade lau uba ngamdana leinaribani lau udrabani na chaba phangdabagi awaba mayok nagadra haibagi akiba leiringai chairakta minungsi leitana phawbai mai thabagi thawong chatharakpasi leibak thibani matungda asiguma thawongsi amuk hana tawbidanaba Leibak Miyamda appeal Taujari Haike. Khongchat aduga mari leinana Secretary Ozit Chorokhaibam na hai Chinjak haibasi miyoi bagi thawaini thawaigi masak oiraba chinjak ku piriba laumi sinmi singbu ikai khumnadaba haibasina khunai asi noma nomagi maning halakpagi fibamda leire hauziki matamda law unaribasi sendonggi damak natte chanabagi damak unabani kum amagi chanabagi damak kumbi kalen naidana yamna wana ujariba law loknaba lawbukta paiduna thamba phawbai mai thabagi thawong kaya leptana chatharakpasi LMG Manipurna yamna hakchina lawi amade thawong asi condemn tawe Kanaguma Pukchal Charba Mioy Singna Asiguma Powai Mai Tharamba Mioy Sing Lona LMG the Pau Pivirakpa Mioy da Group Asigi Maike de Lupa Listing 𝐂𝐻𝐸 reward Piduna Ikai Kumneragani Hainesu Lautoke. Handaki chahi yamna waba wakhan waba thamoi waba masi chakau numine chakau disineba chakau babu de yaithoba aduk mate warba misimina kaya de leifam chaum khangna leba matam thamoi wari matam sida amuka akhoi gi maraktagi misingna haiba tarene masi phoboi mai thabaji masi ga tharaga humra ku matak chahi sureba hoji lokada su mayam am watliba masi yaragadi tawbin chanu tara lona haijari maramdi longmi bu ikai khumna ko wat paibase akhoi lamdam masi chakholloidoribani maramdi akhoi gi longmi ikai khumna paibase masi khwaidagi makoina puthoktaradi akhoi charoi maramdi no food no life maramdi akhoi inja yauna hingmanga moi maramaduna lawuri base chendongi natre lupa lising mari manga su ting akhoi sendong phangdabani chana bagdam tu ujabani Aroi beda maro ipa pa mohana pizari Ahanba oina Manipur gi khwaidagi chawraba nat ki kumhai ningol chakau ba handak chahi gi oina ngarang kanamata na pangthokna khitre Thawbal district ki chingthamda masak khangdaba singna law lawrak amagi paiduna thamba phawbai sing minungshi yaudna mai thadoklamle Phawbai mai thadok pikraba chingthamgi sapam achawbigi imungda LMG na lupa listing 13 tengbangkhre Phawbai mai thadok pa miyoi singi pau pirak pa miyoi da lupa listing 80 gi mana pigani lauthokre Hauziki matang asida notice window na pizaba pau loishinjare ahenba pau gidamak nungthel pung mari gi pau meeting tabiyo